ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯅꯪꯁꯦ ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯂꯤꯕ ꯅꯪꯁꯦ ꯑꯋꯥꯕ ꯃꯤꯀꯨꯞꯇ ꯏꯁꯩ ꯇꯥꯔꯒ ꯑꯋꯥꯕ ꯄꯣꯊꯥꯏ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇ ꯏꯁꯩ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯏ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯏ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯃꯛꯇ ꯏꯁꯩ ꯍꯥꯏꯕꯁꯤ ꯁꯥꯒꯣꯟꯅꯗꯨꯅꯗꯃꯛ ꯆꯠꯂꯦ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯕꯤꯒꯅꯤ ꯈꯜꯂꯤ ꯉꯁꯤ ꯄꯣꯅꯤ ꯇꯤꯚꯤꯅ ꯂꯦꯞꯇꯨꯅ ꯆꯠꯊꯖꯔꯛꯂꯤꯕ ꯁ꯭ꯇꯥꯔ ꯗꯦ ꯏꯄꯤꯁꯣꯗ 3ꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯗꯨꯒꯨꯝꯕ one of the iconic star of Manipur ꯍꯥꯏꯖꯕ ꯇꯥꯔꯦ ꯆꯠꯂꯤꯕ ꯆꯍꯤ 2022 ꯑꯁꯤꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯜꯝ ꯑꯦꯋꯥꯔꯗ 2022ꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯜ ꯁꯤꯡꯒꯔ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯃꯁꯛ ꯇꯥꯛꯆꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯍꯥꯛꯅ ꯐꯪꯈꯤꯕ ꯑꯦꯋꯥꯔꯗ ꯑꯗꯨ ꯀꯔꯝꯕ ꯏꯁꯩꯗ ꯐꯪꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯇꯥꯛꯇ꯭ꯔꯤꯉꯩꯗ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯃꯤꯌꯥꯝꯅ ꯑꯗꯨꯃꯛ ꯈꯪꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯑꯦꯋꯥꯔꯗ ꯐꯪꯈꯤꯕ ꯏꯁꯩ ꯑꯗꯨ ꯁꯛꯄꯤꯔꯒ ꯉꯁꯤꯒꯤ ꯑꯣꯄꯅꯤꯡ ꯔꯤꯃꯥꯔꯛ ꯑꯁꯤ ꯍꯧꯗꯣꯛꯄꯤ ꯃꯇꯝ ꯀꯨꯏꯅ ꯊꯃꯣꯏꯅꯨꯡꯗ ꯊꯝꯂꯛꯄ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯔꯣꯏ ꯑꯃꯨꯛ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯇꯝ ꯀꯨꯏꯅ ꯊꯃꯣꯏꯅꯨꯡꯗ ꯊꯝꯂꯛꯄ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ. Yes, he is none other than Arvind Soibam. This is the Star Day presented by Pony TV in every Saturday. Pony TV studio da hojing sinduna library se Arvind Soibam ne Arvind bu Pony TV ki maikari taram ukchari wari se hodo ko de hen nuaina ba ki damakta Manipur everybody knows who is Arvind. Arvind khang da badi leram ro adu elaborately Arvind se kana no kadai da ginu haibu mai eksena wari se nuaina ba ko hen adu phondu Kurumjari Pony TV yang biriba viewers punamakpu ini hana matadi ko monjari aise Sagolban line Oriental College manak lokham lerak ai lerak na ai laikai na adudagini aduga ai magi maming Sagomongbi Betoy lena na ipagi maming na Sagom Bablu ai chinahum ni ai na han. Okay. Arvind kana no khang sing na ngasi Pony TV channel si nga ina mek sing na khangbu yes tungan ba TV channel sing da unakraba misa amakak ni question di repeat to ma amakak yorop ya edu ya repeat to na bai hona jage Arvind si kai gumba sai sak pa ma koiram draba kari karam ba sintham to biram gani haina khali masih kai ni ai na hek polok padagi ai je gyan tarak padi khare isai oina dum chalaga leigre hai tare kok cha churaga ado aina kari gumba isai gi lamda hai tare isai bu thoyau da ba hai budi aroi isai gi line je salam da mi ama oiram gadra hai bu di aina adugi mapok ta polak tramina hai bu tang ni lui ai gi di isai line la mi ni isai de dum chale but adu oiram da gi ai je kari oiram gani hai bu je khan badi amna lu ba yamna wahang ni adu bu ai je aina oiram gada poche isai sapomak natraga ju kala hai bu poche da di yamna thoyau jaba saugat jaba mi samadi soina oiram gadra ni khalle hai tare awai yauba isai simak pamjana sinja aina profession oina chala hujiti profession oina chatle adubu aina haibada luya tare kaino da aina isai pamdaba mapok amada porok na tawni na samain thamjage punna ngasi phawada isai kayam ti sakre aduga asomna hoji phawu ena ngasi hatak loriba tai award asiga loina award kayam ti logre aise hatak kisna 14 state film award aina lai phawada ge tai lojabne do mamang de 11 kida amuk lojagre aduga tongan farm sing na sinba manifa award aina leiri kaching ge du somuk logre aduga nongin music video ge oina anirak logre sumaina hoje bokiti award ki jama na nushibidana leiri aduga isai si chorakna aina fazana akoi calculation toroga thibam ne chang yamna short period hai tare chahi mapan nama disure aina ai angang ori gi period
ꯇꯣ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯉꯩꯗꯁꯨ ꯑꯩꯁꯦ ꯈꯣꯟꯖꯦꯜ ꯑꯣꯟꯗ꯭ꯔꯤꯉꯩꯗꯁꯨ ꯈꯔ ꯑꯗꯨꯝ ꯁꯛꯆꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯈꯣꯟꯖꯦꯜ ꯑꯣꯜꯂꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯚꯣꯏꯁ ꯍꯥꯏꯇꯥꯔꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯏꯁꯩꯁꯦ ꯑꯦꯔꯥꯎꯟ ꯍꯧꯖꯤꯛꯐꯥꯎꯗ 400ꯀꯤ ꯃꯌꯥꯗꯤ ꯂꯩꯔꯝꯃꯅꯤ ꯇꯦꯜꯂꯕ ꯃꯇꯝꯁꯤꯗ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯀꯥꯎꯟꯇꯤꯡꯗꯣ ꯑꯩꯅ ꯑꯦꯄ꯭ꯔꯣꯛꯁ ꯑꯣꯏꯅ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯆꯞ ꯆꯥꯕ ꯑꯗꯨꯗꯤ ꯑꯃꯨꯛ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯊꯪꯗ ꯗꯥꯏꯔꯦꯛ ꯑꯦꯛꯖꯦꯛꯇꯨꯃ ꯍꯥꯏꯅꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯩꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯤꯕ ꯑꯥꯔꯕꯤꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯏꯋꯥꯠꯇ ꯋꯥꯠꯂꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯑꯆꯧꯕ ꯃꯐꯝ ꯑꯃꯈꯛ ꯀꯜꯂꯒ ꯇꯦꯜꯂꯕ ꯃꯇꯝꯁꯤꯗ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯏꯁꯩ ꯃꯌꯥꯝ ꯑꯃꯈꯛ ꯁꯛꯄꯤꯔꯦ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯑꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯒꯤ ꯗ꯭ꯔꯤꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯩ ꯁꯛꯄ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯁꯦ ꯀꯔꯝꯕ ꯖꯔꯅꯤꯗ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯇꯥꯡꯀꯛꯇꯒꯤ ꯑꯩ ꯏꯁꯩ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯍꯥꯏꯅ ꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯃꯥꯅꯦ ꯄꯤꯛꯏꯉꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯔꯃꯛꯇꯤ ꯅꯠꯇꯦ ꯑꯩꯁꯨ ꯏꯁꯩꯁꯦ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯁꯛꯑ ꯂꯩꯔꯝꯃꯦ ꯃꯁꯤ ꯑꯩꯕꯨ ꯄꯣꯛꯄ ꯑꯩꯒꯤ ꯐꯥꯗꯔ ꯂꯣꯏꯅꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛꯁꯦ ꯏꯁꯩꯗ ꯌꯥꯝ ꯉꯥꯎꯖꯕ ꯉꯥꯛꯇ ꯑꯣꯏꯕ ꯑꯗꯨꯅ ꯏꯁꯩꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯤꯗ ꯑꯩꯁꯦ ꯂꯥꯛꯄꯅꯤꯅ ꯑꯩꯗꯤ ꯑꯗꯨꯝ ꯋꯥꯈꯜꯗꯗꯤ ꯏꯁꯩ ꯇꯧꯒꯦ ꯍꯥꯏꯅꯗꯤ ꯆꯨꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯀ꯭ꯂꯥꯁ 9 ꯇꯝꯕ ꯍꯧꯔꯛꯄꯁꯦ ꯀ꯭ꯂꯥꯁ 5, 6 ꯀꯥꯔꯛꯄ ꯂꯣꯟꯅꯕ ꯁ꯭ꯋꯥꯏꯗꯒꯤ ꯏꯁꯩ ꯍꯥꯏꯕ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯒ ꯀ꯭ꯂꯥꯁ 9 ꯇꯝꯃꯒ ꯑꯗꯨꯒꯤ ꯄꯔꯤꯡ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯆꯠꯅ ꯄꯊꯥꯞ ꯀ꯭ꯂꯥꯁꯅꯆꯤꯡꯕ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝ ꯈꯟꯖꯔꯛꯑꯒ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯁ꯭ꯇꯦꯖ ꯈꯔ ꯅꯨꯡꯁꯤꯕꯤꯔꯛꯄꯁꯦ ꯁꯤ ꯌꯧꯔꯛꯄꯅꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯩꯒꯤ ꯏꯁꯩꯒꯤ ꯖꯔꯅꯤꯁꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯗꯦꯗꯤꯀꯦꯇꯦꯠ ꯇꯨ ꯑꯣꯜ ꯗ ꯃꯥꯗꯔꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯊꯥꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯃꯥꯗꯔꯁ ꯗꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯥꯔꯕꯤꯟꯅ ꯁꯛꯄ ꯏꯃꯥ ꯍꯥꯏꯕ ꯏꯁꯩꯗꯣ ꯃꯗꯨ ꯃꯅꯤꯄꯨꯔꯒꯤ ꯃꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯇ ꯒꯤꯐ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯗꯔꯁ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯇꯧꯖꯒꯦ ꯏꯁꯩꯁꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯍꯧꯖꯤꯛꯁꯦ ꯁ꯭ꯇꯦꯖꯇ ꯀꯟꯁꯔꯠ ꯈꯨꯗꯤꯡꯒꯤꯁꯨ ꯈꯟꯕꯤꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯃꯗꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯇꯨꯝꯕ ꯐꯪꯉꯛꯇꯕꯒꯤ ꯇꯥꯏꯃꯤꯡꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯅꯨꯡꯗꯥꯡꯗ ꯂꯣꯏ ꯇꯧꯕꯅꯤꯅ ꯑꯗꯨꯅ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤꯁꯦ ꯑꯩꯈꯣꯏ ꯈꯣꯟꯖꯦꯜꯗ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯖꯩ ꯑꯩꯒꯤꯅ ꯑꯃꯨꯛ ꯈꯔ ꯍꯦꯟꯅ ꯂꯩ ꯑꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯗꯁꯨ ꯑꯩꯅ ꯉꯥꯛꯄꯤꯅꯕ ꯑꯗꯨꯝ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯔꯤꯀ꯭ꯋꯦꯁ ꯍꯥꯟꯅ ꯇꯧꯖꯧꯕꯅꯤ ꯏꯃꯥꯁꯦ ꯑꯩꯒꯤ ꯏꯅꯥꯎ ꯕꯣꯔꯤꯁ ꯕꯣꯕ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯋꯥꯏ ꯆꯪꯅ ꯏꯖꯔꯛꯄꯅꯤ ꯑꯗꯨꯒ ꯃꯥꯅꯁꯨ ꯁꯨꯔ ꯄꯥꯜꯂꯛꯄ ꯏꯁꯩꯅꯤ ꯍꯟꯗꯛꯀꯤ ꯃꯥꯗꯔꯁ ꯗꯦ ꯅꯨꯃꯤꯠꯇ ꯊꯥꯗꯣꯛꯈꯤꯕꯗꯨꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯅꯥꯎ ꯕꯤꯁꯅ ꯔꯤꯃꯦꯛ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯈꯔ ꯂꯩꯖꯩ ꯌꯥꯝ ꯗꯦꯗꯤꯀꯦꯁꯟꯒ ꯂꯣꯏꯅꯅ ꯏꯅꯥꯎ ꯑꯦꯝꯕꯔ ꯍꯣꯏ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤꯅ ꯅꯝꯃꯒ ꯄꯨꯊꯣꯛꯈꯤꯕꯅꯤ ꯑꯗꯣ ꯑꯩ ꯃꯇꯦꯛ ꯑꯃ ꯑꯩ ꯈꯨꯗꯣꯜ ꯇꯧꯖꯒꯦ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯣ ꯁꯤꯟꯊꯔꯅꯨ ꯏꯃꯥ ꯅꯤꯡꯉꯝꯗꯕ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯂꯅꯨ ꯅꯪꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯥꯂꯦꯝꯒꯤ ꯈꯪꯍꯜꯂꯤꯕꯁꯨ ꯅꯪꯅꯤ ꯀꯨꯏꯔꯛꯂꯦ ꯃꯇꯝꯁꯦ ꯅꯪꯅ ꯋꯥꯖꯔꯛꯂꯤꯕ ꯏꯃꯥ ꯏꯃꯥ 이마 이마 ꯑꯩꯅ ꯃꯇꯦꯛ ꯃꯇꯦꯛ ꯊꯝꯖꯒꯦ ꯏꯁꯩꯁꯤꯗ ꯍꯥꯏꯖꯔꯤꯁꯦ ꯃꯃꯥ ꯏꯃꯥ ꯃꯦꯟ ꯑꯣꯏꯅ ꯏꯃꯥ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯋꯥꯔꯜꯁꯤꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯅ ꯃꯥꯂꯦꯝ ꯂꯩꯕꯅ ꯂꯨꯝꯕꯔ ꯄꯂꯦꯝ ꯏꯃꯥꯅ ꯃꯔꯨꯝꯅꯤ ꯍꯥꯏꯅꯔꯤꯕ ꯑꯗꯨꯅ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯁꯦ ꯃꯥꯅ ꯈꯠꯅꯕꯗꯤ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯈꯠꯅꯩ ꯆꯩꯅꯩ ꯏꯃꯥꯒ ꯂꯥꯎꯅꯩ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯏꯁꯩ ꯃꯐꯝꯁꯤꯡꯗ ꯑꯩꯉꯣꯟꯗ ꯃꯦꯟ ꯑꯣꯏꯅ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯈꯠꯕ ꯍꯦꯜꯂꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯣꯏ ꯇꯁꯦꯡꯅ ꯈꯠꯅꯖꯕ ꯋꯥꯅꯤ ꯉꯥꯛꯇꯪꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯗ ꯑꯣꯏꯅꯖꯕꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯅꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯏꯃꯥꯁꯦ ꯂꯣꯏ ꯂꯥꯠꯂꯦ ꯍꯥꯏꯁꯦ ꯑꯩꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯏꯁꯩꯁꯤꯗ ꯍꯟꯗꯛꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔꯁꯤꯡꯁꯤꯅ ꯈꯜꯂꯛꯄꯗ ꯌꯥꯝꯅ ꯃꯈꯣꯏ ꯊꯋꯥꯏ ꯆꯪꯅ ꯇꯧꯕꯤꯕꯗꯣ ꯏꯚꯟ ꯁ꯭ꯇꯦꯖꯀꯤ ꯃꯈꯥꯗ ꯌꯦꯡꯕꯤꯔꯤꯕꯗ ꯀꯞꯄ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯒꯤ ꯁꯦꯀꯦꯟ ꯑꯟꯇꯔꯥꯗ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯤꯒꯤ ꯋꯥꯔꯝꯒꯅꯤꯀꯣ ꯃꯃꯥ ꯂꯩꯇ꯭ꯔꯕ ꯃꯆꯥꯁꯤꯡꯗꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯑꯃꯨꯛ ꯏꯂꯥꯕꯣꯔꯦꯠ ꯇꯧꯔꯛꯄꯁꯦ ꯏꯃꯥ ꯑꯩꯅ ꯁꯣꯏꯈꯤꯕ ꯄꯨꯝꯅꯃꯛ ꯑꯩ ꯉꯥꯛꯄꯤꯌꯨ ꯑꯩꯗꯤ ꯈꯪꯗꯕꯅꯦꯅ ꯃꯃꯥꯗ ꯄꯨꯔꯥ ꯍꯥꯔꯠ ꯑꯦꯟ ꯁꯣꯜ ꯂꯣꯏꯅꯅ ꯑꯦꯄꯣꯂꯣꯖꯤ ꯇꯧꯔꯛꯄꯒꯤ ꯏꯁꯩꯅꯦꯕ ꯏꯁꯩꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯑꯗꯨꯒ ꯆꯠꯂꯤꯕ ꯏꯁꯩ ꯁ꯭ꯇꯥꯏꯜꯗꯨꯁꯨ ꯑꯁꯦꯡꯕꯗꯤ ꯍꯤꯞ ꯍꯣꯞ ꯍꯥꯏꯇꯥꯔꯦ ꯔꯦꯞꯁꯤꯡꯅ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯥꯏꯜꯅꯦ ꯑꯗꯨꯅ ꯅꯍꯥꯁꯤꯡꯅꯁꯨ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯤꯈꯤꯕ ꯏꯁꯩꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯟꯗꯛ ꯉꯁꯤꯒꯤ ꯇꯣꯛꯁꯤꯗ ꯄꯨꯊꯣꯛꯄꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ
ꯄꯣꯛꯄꯤꯕꯅ ꯏꯃꯥꯅꯤ ꯑꯗꯨꯒ ꯌꯣꯛꯄꯤꯕꯅ ꯃꯥꯂꯦꯝ ꯏꯃꯥꯅꯤ ꯉꯁꯤ ꯂꯣꯏꯈ꯭ꯔꯕꯁꯨ ꯃꯥꯗꯔꯁ ꯗꯦꯒꯤ ꯗꯃꯛꯇ ꯉꯁꯤꯒꯤ ꯄꯣꯅꯤ ꯇꯤꯚꯤꯅ ꯉꯁꯤꯒꯤ ꯏꯁꯩꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯇ ꯌꯦꯁ ꯃꯈꯥ ꯀꯣꯏꯁꯟꯁꯤ ꯀꯔꯤꯒꯨꯝꯕ ꯑꯔꯕꯤꯟꯁꯤ ꯖꯣꯕ ꯑꯃꯈꯛ ꯁꯔꯀꯥꯔꯒꯤ ꯖꯣꯕ ꯑꯃꯈꯛ ꯑꯣꯐꯔ ꯇꯧꯔꯛꯑꯦꯅ ꯈꯜꯂꯁꯤ ꯑꯗꯨꯕꯨ ꯇꯧꯔꯛꯏꯕ ꯖꯣꯕꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯆꯠꯂꯤꯕ ꯏꯁꯩꯒꯤ ꯂꯝꯕꯤ ꯑꯁꯤꯗꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯝꯕꯤ ꯑꯁꯤꯗꯤ ꯒꯤꯞ ꯑꯞ ꯇꯧꯕ ꯑꯃꯈꯛꯇꯤ ꯃꯊꯧ ꯇꯥꯔꯦꯅ ꯍꯥꯏꯔꯁꯤ ꯗꯤꯁꯤꯖꯟꯁꯦ ꯀꯔꯝꯕ ꯂꯧꯒꯅꯤ ꯖꯣꯕꯇꯣ ꯑꯣꯏꯅ ꯂꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯝꯁꯤꯗ ꯑꯣꯏꯅ ꯃꯥꯅꯦ ꯁ꯭ꯋꯥꯏꯁꯤꯗ ꯀꯝꯄ꯭ꯔꯣꯃꯥꯏꯁꯀꯤ ꯑꯦꯔꯤꯌꯥ ꯈꯔ ꯄꯤꯕꯤꯔꯒꯗꯤ ꯑꯁꯦꯡꯕꯗꯤ ꯑꯣꯐꯤꯁ ꯆꯦꯅꯦꯜꯒꯤꯗꯤ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯕꯠ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯩꯅ ꯒꯣꯔꯃꯦꯟ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗꯁꯨ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯉꯤ ꯑꯩꯁꯤꯅ ꯀꯩꯒꯨꯝꯕ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯒ ꯖꯣꯕꯁꯦ ꯐꯪꯖꯜꯂꯛ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ나 ꯈꯤꯇꯪ ꯀꯣꯝꯊꯣꯛꯄꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯖꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯕ ꯋꯥꯈꯜꯅꯤꯀꯣ ꯇꯧꯕꯤꯔꯛꯀꯅꯤ ꯇꯧꯕꯤꯔꯣꯏ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯤꯒꯤꯗꯤ ꯑꯣꯐꯤꯁ ꯆꯦꯅꯦꯜꯒꯤ ꯄꯣꯠ ꯑꯃ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯅꯤ ꯑꯗꯨꯅ ꯑꯗꯨꯗꯨ ꯑꯩꯅ ꯑꯗꯨ ꯀꯩꯗꯧꯕꯩ ꯑꯃꯨꯛ ꯇꯧꯗꯣꯏꯅꯣ ꯁꯤꯅꯤ ꯏꯐ ꯏꯁꯩꯁꯤꯗ ꯄꯨꯔꯥ ꯀꯠꯊꯣꯛꯀꯦ ꯂꯩꯔꯒꯗꯤ ꯑꯩꯗꯤ ꯏꯁꯩꯒꯤ ꯂꯝꯕꯤꯁꯤꯗ ꯀꯠꯊꯣꯛꯑꯒꯦꯅ ꯂꯥꯛꯑꯕꯅꯤ ꯀꯠꯊꯣꯛꯑꯒꯦꯅ ꯂꯥꯛꯄ ꯄꯣꯠꯇꯨꯗ ꯍꯣꯏ ꯑꯩ ꯊꯕꯛ ꯑꯃ ꯐꯪꯖꯤꯜꯂꯦ ꯐꯪꯖꯤꯜꯂꯛꯄ ꯊꯕꯛꯇꯨꯅ ꯏꯁꯩꯗ ꯄꯨꯔꯥ ꯌꯦꯠꯀꯗꯕ ꯏꯁꯩ ꯊꯕꯛ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯁꯨꯡꯇꯛ ꯇꯆ ꯇꯧꯔꯣꯏ ꯑꯗꯨ ꯑꯗꯨꯝ ꯒꯤꯞ ꯑꯞ ꯇꯧꯈꯤꯕ ꯇꯥꯕꯅꯦ ꯏꯁꯩꯗ ꯆꯠꯂꯛꯄ ꯇꯥꯕꯅꯦ ꯀꯩꯅꯣꯗꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯔꯤꯕ ꯂꯥꯏꯐ ꯑꯣꯏ ꯊꯥꯒꯣꯟꯅꯔꯒ ꯑꯩꯒꯤ ꯂꯩ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯒꯗꯕ ꯄꯣꯠꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯍꯧꯒꯗꯕ ꯄꯣꯠꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯈꯥꯡꯇꯞꯇ ꯂꯥꯛꯄ ꯊꯕꯛꯇꯨꯅ ꯀꯃꯥꯏꯅ ꯉꯝꯃ ꯆꯠꯍꯟꯈꯤꯗꯣꯏꯅꯣ ꯑꯩꯒꯤꯗꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯒꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯑꯗꯨꯗ ꯊꯋꯥꯏ ꯀꯠꯆꯔꯒꯦ ꯂꯥꯛꯑꯕꯅꯦꯕ ꯑꯗꯨꯕꯨ ꯑꯃꯗꯨꯗꯤ ꯈꯤꯇꯪ ꯂꯥꯏꯐꯀꯤ ꯍꯤꯡꯗꯕꯁꯨ ꯌꯥꯗꯕꯅꯤꯅ ꯍꯦꯜꯞ ꯇꯧꯒꯦꯅꯕꯨꯗꯤ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤꯗ ꯑꯩ ꯑꯗꯨꯝ ꯀꯠꯊꯣꯛꯈꯤ ꯇꯥꯕꯅꯤ ꯁꯤꯗ ꯑꯩꯒꯤꯗꯤ ꯃꯣꯠꯇꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯖꯩ ꯏꯐ ꯊꯕꯛꯇꯨꯅ ꯌꯥꯝ ꯗꯥꯏꯔꯦꯛ ꯕ꯭ꯂꯣꯛ ꯇꯧꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯖꯕ ꯇꯥꯔꯦ ꯅꯍꯥ ꯑꯍꯟ ꯃꯃꯥ ꯃꯄꯥ ꯈꯨꯗꯤꯡꯃꯛꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯐꯪꯂꯕꯗꯤ ꯍꯥꯏꯗꯅ ꯈꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯔꯕꯤꯟꯒꯤ ꯋꯥꯐꯝꯗꯗꯤ ꯈꯪꯖꯔꯦ ꯃ꯭ꯌꯨꯖꯤꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯏꯁꯥ ꯑꯃ ꯑꯣꯏꯅ ꯈꯨꯗꯤꯡꯃꯛ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯌꯥꯔꯒꯗꯤ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯒꯗꯤ ꯈꯨꯗꯤꯡꯃꯛ ꯏꯁꯩꯒꯤꯗꯃꯛꯇ ꯏꯁꯩꯗꯨꯗ ꯑꯣꯞꯁꯟ ꯄꯤꯒꯅꯤ ꯈꯨꯗꯤꯡꯃꯛꯇꯨ ꯒꯤꯞ ꯑꯞ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯌꯦꯁ ꯉꯁꯤꯒꯤ ꯁ꯭ꯇꯦꯖ ꯑꯁꯤ ꯌꯧꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤ ꯐꯥꯎꯕꯒꯤ ꯊꯥꯛ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯦꯝꯕꯤꯔꯛꯈꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯤꯡ ꯄꯟꯗꯕꯗꯤ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯅꯥꯅ ꯉꯁꯤꯒꯤ ꯊꯥꯛ ꯑꯁꯤ ꯌꯧꯔꯛꯑꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯅꯤ ꯃꯥꯅ ꯑꯩ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯖꯒꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩ ꯃꯇꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯝ ꯀꯦꯁꯦꯠꯀꯤ ꯇꯦꯞꯇ ꯔꯦꯀꯣꯔꯠ ꯕꯣꯛꯁ ꯃꯥꯟꯕꯗꯣ ꯑꯗꯨꯗ ꯔꯦꯀꯣꯔꯠ ꯇꯧꯔꯤꯉꯩꯒꯤ ꯍꯥꯏꯇꯥꯔꯦ ꯔꯦꯀꯣꯔꯠ ꯇꯧꯁꯜꯂ ꯁꯛꯄ ꯌꯥꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯑꯩ ꯑꯗꯨꯝ ꯔꯦꯀꯣꯔꯠ ꯏꯊꯟꯗ ꯇꯧꯔꯒ ꯄꯪꯁꯛꯇ ꯁꯛꯑ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯕꯥꯅ ꯇꯝꯕꯤꯔꯒ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯕꯥꯁꯤ ꯏꯁꯩꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯖꯕ ꯊꯥꯏꯅ ꯏꯁꯩ ꯇꯝꯃꯒ ꯂꯥꯛꯆꯕ ꯃꯤꯑꯣꯏꯅꯤ ꯑꯣꯖꯥ ꯕꯨꯙꯆꯟꯗ꯭ꯔꯗ ꯈꯅꯥꯎꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯁꯛꯈꯤꯗꯕꯅꯤ 1980ꯁꯀꯤ ꯃꯇꯝꯗꯒꯤ ꯑꯗꯣ ꯑꯩ ꯂꯩꯔꯛꯑꯕ ꯃꯇꯝꯗ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯔꯕ ꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯄꯗꯤ ꯏꯁꯩꯁꯦ ꯁꯛꯄ ꯌꯥꯔꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯕꯥꯅ ꯇꯝꯕꯤꯔ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯑꯣꯖꯥ ꯅꯥꯏꯗꯕ ꯌꯥꯔꯛꯇꯕꯅꯤꯅ ꯑꯍꯥꯟꯕ ꯑꯩꯒꯤ ꯑꯣꯖꯥꯁꯦ ꯑꯣꯖꯥ ꯁꯟꯖꯦꯟꯕꯝ ꯕꯪꯀꯤꯝꯆꯟꯗ꯭ꯔ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯖꯥꯅ ꯐꯖꯅ ꯚꯣꯏꯁ ꯀꯜꯆꯔ ꯑꯃꯗꯤ ꯏꯁꯩ ꯀꯃꯥꯏꯅ ꯁꯛꯀꯅꯤ ꯍꯥꯏꯁꯦ ꯇꯥꯛꯄꯤꯔꯝꯃꯦ ꯑꯗꯨꯒ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 9ꯅ ꯇꯝꯕꯁꯦ ꯍꯥꯏꯇꯥꯔꯦ ꯕꯤꯁꯥꯔꯠ ꯑꯗꯒꯤꯗꯤ 3rd year 4th year ꯂꯩꯁꯦ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯑꯣꯖꯥ ꯆꯟꯗ꯭ꯔꯃꯣꯍꯟ ꯌꯨꯝꯅꯥꯝ ꯆꯟꯗ꯭ꯔꯃꯣꯍꯟ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯇꯧꯔꯒ ꯋꯥꯠ ꯈꯥꯟꯗꯦꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟꯁ ꯂꯩꯔꯤꯁꯦ ꯁꯤꯗꯒꯤ ꯑꯩꯁꯦ ꯕꯤꯁꯥꯔꯠ ꯄꯥꯁ ꯑꯥꯎꯠ ꯇꯧꯔꯦ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯐꯤꯜꯝꯒꯤ ꯂꯥꯏꯟꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯇꯣꯅꯤ ꯑꯍꯩꯕꯝ ꯃꯍꯥꯛꯅ ꯄꯨꯔꯥ ꯑꯃꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯀꯩꯅꯣ ꯇꯧꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯅꯥꯎꯗꯧꯅ ꯐꯤꯜꯝꯒꯤ ꯂꯥꯏꯟꯁꯦ ꯆꯪꯉꯛꯄ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯁꯦ ꯁꯤꯅ ꯑꯩꯒꯤ ꯂꯥꯛꯏꯕ ꯏꯁꯩ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯅ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅ ꯑꯃꯨꯛ ꯃꯣꯗꯔꯟ ꯇ꯭ꯔꯦꯟꯁꯤꯗ ꯑꯃꯨꯛ ꯃꯥꯅ ꯄꯨꯔꯥ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯑꯩꯅ ꯀꯣꯝꯄꯤꯇꯤꯁꯟ ꯑꯃ ꯆꯠꯄꯗ ꯑꯔꯨꯕ ꯀꯩꯅꯣ ꯆꯠꯄꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯟꯅꯔꯤꯁꯤꯅ ꯑꯩꯒꯤ ꯑꯣꯖꯥ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯔꯃ ꯑꯣꯖꯥꯅ ꯑꯃꯨꯛ ꯌꯥꯝ ꯐꯖꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯂꯣꯠ ꯑꯣꯐ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯛꯄ ꯑꯣꯖꯥꯅꯤ ꯃꯄꯥꯟ ꯂꯝꯗ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯗꯣꯛꯇꯔꯦꯠꯅꯤ ꯍꯥꯏꯇꯥꯔꯦ ꯏꯁꯩꯗ ꯑꯗꯨꯅ ꯑꯣꯖꯥꯅ ꯁꯤꯒꯤ ꯃꯇꯥꯡ ꯒꯖꯜꯒꯤ ꯀꯩꯒꯤ ꯃꯌꯥꯝꯁꯨ ꯅꯣꯂꯦꯖ ꯑꯃ ꯄꯤꯕꯤꯌꯦ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯂꯥꯛꯈꯤ ꯑꯗꯩꯗꯤ ꯚꯣꯏꯁ ꯀꯜꯆꯔꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯖꯤꯇꯦꯟꯅꯁꯨ ꯚꯣꯏꯁ ꯀꯜꯆꯔ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗ ꯁꯤꯒꯤ ꯅꯣꯂꯦꯖ ꯃꯈꯜ ꯃꯈꯜꯅꯤ ꯑꯣꯖꯥ ꯃꯥꯟꯅꯗꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯃꯃꯝꯒꯤ ꯃꯥꯒꯤ ꯄꯋꯥꯔ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯋꯦ ꯑꯣꯐ ꯇꯤꯆꯤꯡ ꯂꯩꯖꯩ ꯑꯗꯨꯅ ꯑꯩꯅ ꯂꯣꯏꯅꯖꯕꯁꯦ ꯑꯣꯖꯥ ꯖꯤꯇꯦꯟ ꯐꯖꯅ ꯇꯧꯋꯤ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯒꯤ ꯑꯩꯒꯤ ꯒꯥꯏꯗ ꯐꯖꯅ ꯇꯧꯕꯤꯔꯝꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯄꯨꯄꯨ ꯀꯨꯟꯖꯣꯏ ꯀꯨꯃꯥꯔ ꯌꯥꯝ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯎ ꯇꯨ ꯁꯤꯡ ꯍꯥꯏꯕꯁꯤꯅꯤ ꯑꯩꯒꯤꯗꯤ ꯐꯦꯃꯤꯂꯤ ꯉꯥꯛꯇꯅꯦꯕ ꯒꯥꯔꯟꯕꯤ ꯊꯧꯅꯥ ꯑꯩꯒꯤ ꯕꯨꯕꯣꯛꯀꯤ ꯍꯦꯛ
ꯃꯅꯥꯎꯄꯤ ꯃꯆꯥꯅ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯁꯧꯒꯠꯄꯤꯕꯅꯤꯅ ꯑꯩꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝꯗꯤ ꯑꯣꯏꯅꯤ ꯏꯁꯩ ꯍꯥꯏꯁꯤꯗ ꯏꯁꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯁꯩꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯤꯗ ꯆꯨꯔꯒ ꯂꯩꯖꯔꯛꯄꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯏ ꯖꯔꯅꯤꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯏꯁꯩꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤ ꯍꯥꯏꯕꯗꯨꯃ ꯈꯪꯖꯔꯦ ꯑꯗꯣ ꯑꯗꯨꯒ ꯑꯩꯅ ꯄꯤꯛꯏꯉꯩꯗ ꯁꯛꯈꯤꯕ ꯏꯁꯩꯁꯤꯡ ꯇꯥꯕꯤꯔꯝꯕꯁꯨ ꯌꯥꯏ ꯑꯉꯥꯡꯒꯤ ꯚꯣꯀꯦꯜ ꯆꯥꯏꯜꯗꯤꯁꯀꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯕꯥꯒꯤꯁꯨ ꯃꯃꯥꯟꯅꯕ ꯑꯣꯏꯔꯦ ꯑꯣꯖꯥ ꯑꯅꯟ ꯁꯂꯥꯏꯁꯦ ꯃꯥꯅ ꯍꯣꯜ ꯔꯤꯃꯦꯛ ꯇꯧꯕꯤꯕꯅꯦꯕ ꯑꯣꯖꯥ ꯑꯍꯤꯕꯝ ꯃꯨꯗꯆꯟꯗ꯭ꯔꯒꯤ ꯏꯁꯩ ꯃꯌꯥꯝꯁꯦ ꯃꯥꯅ ꯏꯆꯥꯒꯤꯕꯨ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯣꯖꯥ ꯕꯒꯤꯝꯆꯟꯗ꯭ꯔꯅ ꯇꯝꯕꯤꯕ ꯏꯁꯩ ꯑꯃꯈꯛ ꯇꯧꯔꯒ ꯑꯇꯩꯁꯤꯅ ꯑꯩꯈꯣꯏ ꯕꯥꯅ ꯇꯥꯛꯑꯒ ꯃ꯭ꯌꯨꯖꯤꯛꯀꯤ ꯚꯔꯖꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯅꯟꯅ ꯑꯃꯨꯛ ꯃꯥꯒꯤ ꯏꯁꯇꯨꯗꯤꯑꯣ ꯀꯩꯅꯣꯁꯤꯗ ꯁꯣꯅꯤꯌꯥꯗ ꯍꯥꯟꯅ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯇꯧꯕꯤꯈꯤꯕꯅ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯃꯥꯏꯅ ꯖꯔꯅꯤꯁꯦ ꯂꯥꯛꯑꯦ ꯑꯍꯥꯟꯕ ꯁꯛꯈꯤꯕ ꯏꯁꯩꯁꯦ ꯀꯥꯎꯗ꯭ꯔꯒꯗꯤ ꯉꯁꯤ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯑꯝꯇꯪ ꯁꯛꯄꯤꯔꯣ ꯑꯍꯥꯟꯕ ꯆꯪꯈꯤꯕꯁꯦ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯏꯃꯥꯁꯦ ꯁꯩꯊꯥꯖꯕ ꯏꯁꯩ ꯑꯗꯨꯁꯨ ꯏꯃꯥ ꯁꯩꯊꯥꯕ ꯑꯣꯏꯗꯣꯏꯅꯤ ꯑꯍꯥꯟꯕ ꯏꯁꯩꯁꯦ ꯑꯩꯒꯤ ꯍꯥꯏꯗꯤ ꯀꯀꯥ ꯏꯕꯣꯆꯧꯕ ꯈꯥꯏꯗꯦꯝ ꯑꯩꯈꯣꯏꯒꯤ ꯆꯥꯏꯜ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯒꯤ ꯗꯣꯛꯇꯔꯁꯦ ꯃꯥꯅ ꯏꯕꯤꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯒꯤꯝꯆꯟꯗ꯭ꯔꯅ ꯄꯥꯟꯕꯤꯔꯝꯕ ꯏꯁꯩꯅꯦꯀꯣ ꯊꯧꯗꯨ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯟꯕꯤ ꯂꯩꯔꯥꯡꯒꯤ ꯂꯩꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯠꯄꯤꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯠ ꯑꯅꯤ ꯂꯩꯌꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯌꯨꯕꯔꯇꯤ ꯁ꯭ꯇꯦꯖ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯁꯥꯏꯟꯇꯤꯐꯤꯛꯇ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯚꯣꯀꯦꯜ ꯕꯣꯛꯁꯁꯦ ꯐꯖꯅ ꯐꯣꯝ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯃꯦꯆꯨꯔ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯃꯦ ꯂꯥꯎꯕ ꯑꯩꯈꯣꯏ ꯆꯥꯏꯜꯗꯤꯁꯀꯤ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯦꯕꯜ ꯉꯥꯛꯇ ꯑꯣꯏꯕ ꯕꯦꯁ ꯌꯥꯎꯗꯕ ꯚꯣꯀꯦꯜꯁꯦ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯇꯥꯔꯦ ꯄꯥꯈꯪ ꯐꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯑꯗꯨ ꯑꯣꯏꯇꯥꯔꯀꯥꯟꯗ ꯕꯦꯁ ꯌꯥꯎꯔꯛꯏ ꯚꯣꯀꯦꯜ ꯆꯦꯟꯖ ꯇꯧꯔꯛꯏ ꯁꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕ ꯏꯁꯩꯒꯤꯗꯤ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯕꯗꯅꯤꯀꯣ ꯈꯣꯟꯖꯦꯜ ꯀꯥꯏꯈꯤꯕ ꯌꯥꯏ ꯑꯃ ꯇꯧꯈꯤꯕ ꯌꯥꯏ ꯁꯤ ꯃꯇꯥꯡꯁꯤꯗ ꯐꯖꯅ ꯔꯤꯌꯥꯁꯁꯦ ꯂꯦꯞꯇꯕꯤꯗ ꯇꯧꯔꯒ ꯃꯥꯒ ꯆꯥꯅꯕ ꯗꯣꯛꯇꯔ ꯇꯥꯟꯅꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦꯀꯣ ꯇꯧꯔꯒ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯐꯖꯅ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯚꯣꯀꯦꯜ ꯆꯦꯟꯖꯤꯡ ꯄꯦꯔꯦꯠꯁꯦ ꯑꯗꯨ ꯑꯣꯏꯗ꯭ꯔꯤꯉꯩꯒꯤ ꯆꯦꯟꯖ ꯇꯧꯗ꯭ꯔꯤꯉꯩꯗ ꯁꯦꯝꯕꯤꯈꯤꯕ ꯏꯁꯩꯅ ꯑꯩ ꯍꯥꯏꯔꯛꯇꯣꯏꯁꯤꯅ ꯃꯌꯥꯝꯁꯨ ꯇꯥꯅꯤꯡꯒꯅꯤ ꯃꯌꯥꯝꯅ ꯑꯗꯣ ꯗꯥꯛꯇꯔ ꯏꯕꯣꯆꯧꯕ ꯈꯥꯏꯗꯦꯝ ꯀꯀꯥꯒꯤ ꯃꯌꯦꯛꯅꯤ ꯑꯩ ꯑꯣꯖꯥ ꯕꯒꯤꯝꯆꯟꯗ꯭ꯔꯒꯤ ꯀꯝꯄꯣꯁꯅꯤ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛꯅ ꯑꯩꯈꯣꯏ ꯀꯥꯅꯟ ꯍꯣꯏ ꯀꯥꯁꯨꯖꯤꯠ ꯍꯣꯏꯅ ꯇꯧꯕꯤꯕ ꯃ꯭ꯌꯨꯖꯤꯛꯅꯤ ꯊꯧꯗꯨ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯟꯕꯤ ꯂꯩꯔꯥꯡꯒꯤ ꯂꯩꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯠꯄꯤ ꯂꯤꯔꯤꯕ ꯃꯥꯂꯪꯒꯨꯝ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯂꯦꯡꯗ꯭ꯔꯕ ꯆꯤꯡꯖꯥꯎꯒꯨꯝ ꯊꯧꯅꯥ ꯂꯩꯕꯤ ꯍꯣ ꯄꯂꯦ ꯑꯄꯣꯛꯄꯤ ꯏꯃꯥ ꯈꯨꯔꯨꯝꯖꯔꯤ ꯅꯪꯒꯤ ꯅꯈꯨꯌꯥ ꯊꯝꯕꯥꯜꯗ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤ ꯈꯣꯟꯖꯦꯜ ꯁꯤꯜꯂꯛꯄꯁꯦ ꯍꯦꯟꯅ ꯅꯦꯝꯊꯔꯒꯅ ꯍꯦꯟꯅ ꯋꯥꯏꯑꯦꯕ ꯑꯁꯤꯒꯤꯁꯨ ꯈꯣꯟꯖꯦꯜꯒꯤ ꯃꯇꯥꯡꯁꯤꯗ ꯂꯩꯅꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯠꯅꯤ ꯆꯍꯤ ꯀꯌꯥ ꯑꯗꯨꯋꯥꯏꯗ ꯁꯛꯈꯤꯕ ꯏꯁꯩ ꯁꯤꯁꯤꯅꯦ ꯑꯦꯔꯥꯎꯟ ꯑꯩꯅ ꯀ꯭ꯂꯥꯁ 6 ꯍꯥꯏꯇꯥꯔꯦ ꯆꯍꯤ 13 ꯃꯈꯥꯏ 13 6 7 ꯁ꯭ꯋꯥꯏꯗ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯁꯛꯈꯤꯕ ꯏꯁꯩꯅꯤ ꯑꯗꯨꯝ ꯐꯪꯕꯤꯕꯅꯦ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯊꯧꯗꯨ ꯅꯨꯡꯗꯒꯤꯁꯨꯅ ꯊꯥꯔꯒ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯚꯣꯀꯦꯜ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯥꯔꯠ ꯄꯥꯝꯖꯕꯁꯤꯡꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯄ꯭ꯔꯦꯁꯔꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯖꯒꯣꯏꯕꯨ ꯄꯥꯝꯖꯕ ꯑꯗꯨꯒ ꯏꯁꯩꯕꯨ ꯉꯥꯎꯖꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯈꯛ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯅ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕꯅꯤ ꯏꯁꯩ ꯑꯥꯔꯠ ꯀꯂꯥꯅ ꯍꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛ ꯃꯅꯤꯄꯨꯔꯗ ꯇꯣꯏꯅ ꯊꯦꯡꯅꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯔꯕꯤꯟꯒꯤ ꯑꯣꯏꯅꯗꯤ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤꯒꯤ ꯐꯨꯜ ꯁꯄꯣꯔꯠ ꯑꯃꯒ ꯂꯣꯏꯅꯅ ꯒ꯭ꯔꯨꯝ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯣ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯃꯥꯅꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯀꯟꯐ꯭ꯂꯤꯛ ꯂꯥꯛꯏꯁꯦ ꯑꯉꯥꯡꯗꯨꯅ ꯄꯥꯝꯗꯨꯒ ꯃꯃꯥꯗꯣ ꯈꯪꯗꯕ ꯑꯉꯥꯡꯁꯤꯗ ꯑꯥꯔꯠꯀꯤ ꯂꯝꯕꯤꯁꯦ ꯐꯖꯅ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯗꯨꯅ ꯅꯠꯇ꯭ꯔꯒ ꯃꯄꯥꯗꯨꯅ ꯈꯪꯕꯤꯒꯗꯕꯅꯤ ꯑꯗꯣ ꯊꯥꯏꯅꯗꯤ ꯌꯥꯝꯅ ꯍꯥꯏꯅꯔꯝꯃꯦ ꯑꯁꯤ ꯇꯧꯔꯒ ꯑꯗꯨꯝ ꯃꯥꯡꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯃꯥꯡꯉꯅꯤ ꯂꯥꯏꯔꯤꯛꯇ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯎꯖꯕ ꯃꯇꯝꯗ ꯍꯦꯟꯅ ꯄꯦꯔꯦꯟꯁꯁꯤꯡꯁꯤꯅ ꯊꯋꯥꯏ ꯌꯥꯎꯔꯒ ꯁꯪꯉ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯁꯟ ꯆꯠꯄꯩ ꯁꯪꯕ ꯑꯗꯨꯃꯥꯏꯅ ꯇꯝꯍꯟꯕ ꯌꯥꯝ ꯊꯦꯡꯅꯖꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯦꯟꯖꯇꯤ ꯌꯥꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯔ ꯇꯥꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯈꯩꯗ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯀꯃꯥꯏꯅ ꯌꯥꯗꯦ ꯈꯣꯠꯇꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯈꯣꯠꯅꯤꯡꯉꯦꯅ ꯑꯣꯏꯒꯗꯕ ꯑꯣꯏꯕ ꯏꯁꯩꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯒꯗꯦꯕ ꯀꯃꯥꯏꯅ ꯐꯦꯃꯤꯂꯤꯅ ꯌꯥꯗ꯭ꯔꯒ ꯑꯩ ꯀꯩꯅꯣ ꯇꯧꯅꯤ ꯑꯩꯈꯣꯏꯅꯁꯨ ꯀꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯝꯕ ꯈꯔ ꯌꯥꯎꯒꯦ ꯑꯩꯈꯣꯏꯅ ꯄꯤꯛꯉꯩ ꯍꯧꯔꯛꯄꯗꯗꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯎꯖꯕꯗ ꯐꯦꯃꯤꯂꯤꯅꯁꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯌꯥꯝ ꯊꯦꯡꯅꯔꯦ ꯂꯥꯛꯑꯒ ꯁꯪꯉꯒ ꯂꯩꯕ ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯔꯁꯨ ꯑꯗꯨꯒꯤ ꯏꯁꯩꯒꯤ ꯃꯇꯝ ꯑꯃ ꯈꯥꯏꯗꯣꯛꯄꯤꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯗꯤ ꯀꯩꯀꯩ ꯃꯌꯥꯝ ꯑꯃꯁꯨ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯛꯄꯅꯔ ꯈꯪꯗꯦꯀꯣ ꯏꯁꯩꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒꯤꯁꯨ
mama mapanaga leibiba khotbiba yumda angangsigi atoppada langphang tawdoi sarupudi isai sinaga oina magi hobby oin tawga part time oina oirakpaga su yam leire yam phaba pone amaromdadi isai se adigi lam khar lei jumthong kudingi isai instrument thamba isai dum keno tawba sidi yam nungaiba keno nida isai je professional oina ngakta singer oine habi wa leite mind fresh oinaba keno tawna isai thadaba mi leite haidana adugi lamda chang helappanina isai sidi yari aidi dum sagonara chalani mipum khudingmata amna nungaiba aduga puchiga thana ba yadaba karigumba posak amane ai define tawba am lui music se taseng define tawai tadi loiba nai roi aduni do parents sing na su adum bhap ta bi ga diam hena fai angang sina music pam jai mama adu tawge haibada hena thoyak san bi ga di mai change to mana topada langphang yam nei dana langphang da chakki do do kharam kai di kan bangam ni na khalle na aduna adugi kano do maung da kakhat pi banataba understanding am go loina na support obi ga di like su like yaw do sang yadre like sidi like na loi support ro khodeni dana isai tamai like changi aduna like sidi compulsory ne but isai hai sidi pithorok pa ma di compulsory yaw da ba yade pithorok ta ga ju tam ba yai loi to ba yai pam jabai matungina but khara polok pade yaw agadi madu do fazana utilize to ba yai ba class 9 na to bi agadi aduni da wa pam jain hai jani si Northeast National Education Policy da yang mayek seng na palli apart from the education lari katana education nate angang guna pami ba feel da mama pa oi basing na thabi gadabani habagi wafam amasu palli haijabatare ngasi wafam asimak arbin su phongdo pe mama pa oi basing na masagi apamba karino khangna masagi career du sembiu haibasima asigi discussion na siga mari na mama pa oi basing da pau jenjari makha ta ko question se hauji fauba stage sida haitare manipur gi sai katana ta bil haitare art of jari basing sigi marai ko se karam adune khanbada tambada luba oire se iram damse freedom kitang changya koidadi sorry thingjan biba yaroi haibiba aduga sida nang khali wakando si khallu haibase yade akoidadi nang si wakal je khallu haibibene kariguma creative am thoju asi yade haibagumba si world yo na di chatna dabne lamdam sida yamna tawri sina koije boundary when election pose music has no boundary hare art ki lambi je no boundary hare akoidadi boundary ne ba tawri se boundary le ai se yo chen thokning ju panni ba passion le ro aduna adugi poche leirak panina ai motadi kitang di atopa lam yeng na bada mai ba di kitang thi akoi artist sing je khoi no akoi da potential lei akoi bi lei ba ya mena apa ba kulai na te ba pai ri je moi gi kor thada ba duga akoi sam lakh khar thada ba jiga quality mana na puthok banga ma imne ba angak pada tamma go igera ama igera akoi gi kano jai ta cd padana di lei bene ba akoi gi khoi lam dam ni me sing si moi gi pisa chang jing duga akoi gi kitang pot che akoi hai ta re ge na yum bi oi ba adu oi jari ne yam tang po chu ke chu effort to ngam da bani na adu bok ta quality mana no puthok jai ne ba adu ji support to sen bi ba adu sense of appreciation je dei bi ba ma chang ne ba bai ku dong na ching da na ba oi ta ga di si da yam wai ba khoi je sing matang se aduna kitang ju freedom thadok bi ba freedom mana eta samaj na yada ba thok ti kamai tau dui adu di ching ka da bane adu di loi chumme adu bu akhoi na tau jani pot se da di iram nam ji gi na mai oi na bani akhoi na pam jai se aduna athing ba loina na akhoi gi wakal je si khalu na exact ama pi bi ba adu si myam ji kitang noi ja dai dai akhoi artist na aduna artist mai ba se ka dom da no na he akhoi myam na hang bi rei adu bu hujik ti yam noi re ba bok sing na su si pot se kham ba mo je thing bi man le moi da akhoi na tau bi rei se yam kui re thingjan le hai be pot adagi di thingjan le di kano ni ko en ai ja akhoi oi pot boundary thamjan bi ra pa si jam kui re ha je scope pixel pa do market chu pi e ba khoi je mi na ta di no mi ba abalang mi na ka hang pa da haijali ne ba ko si lawi kai na khoi jo ba ikai ba ma ju phauja ba ni na aduna si pot si da kitang mayam na broad minded oi bi ra hai ta re hujik ti oi su oi re raja mayam na khoi support yam tau bi ri kai no tau ga da ni ko ka da ni hai ba ma
artist asidi support tawbiri gai thagat piri gai numai bane ba aidi struggle honing bagi poto ne hek tholok ba as yadre da nang si sore na na hajen biragadi ma down dum chakini ba enang gi do padi fade du samai samai tawi si de kita hapsel lagadi as roi bitani ga habi lagadi honing bai hena kan bane ba artist ki kano sam soft oi delicate oi wakal je yam thuna sawali yam thuna kapkali yam thuna numai gande hau jam thugali aduga aduna aduma palam du thoi ni societal oi ba wakal khala ise si berane artist yam sensitive oi ba community ne aduna mayam da join hana dum request tawjuri support tomina si akuna ju mayam gi sewa ngam ba gai tongna ba khona jage aduna manipur gi artist ki marai ba kana he hangak pada akoina phongdok chai je pen da phongdok chai si waro bi kanu si mayam je phana bani hena pharakna bani aina masi media gi thong sida ina so mayam da request tawjai se koi kuna support tomina ga hena seba tawraga mayam gi nungai ba mayam gi nungai ba pi na ba koi lei ri na koina aina ngasi poni tv sida haijari isai gum tat matam hai ta gum thamoi dem nuai ta bo thau ko mo yo thok ki ba lei bra kana ko kamai to ko mane pet wari thok ki ba lei se kenoni da akoi gi di sai se manipur gi di kwai sai to lam manipur ni ba nuti gi tau bi ne ba ado chalak pa sida nang da ba khota ba yaw ba dum yaw ko koi di singer ji yam hen na su keno lei ta bani na sida sa amaga sida um chatpa loi mang tong na de ne ba adu de chatpa da accident to ba ma ma yaw re koi nungai ta bai da thodok sida so ga lei ba khotpa ma yaw re du adu jo du ni du ga koi ne ngai ja di kem te da koi lak pa da yam hen na eta ning thau dong to bi ha ba na te nung si bo pi rak pa da adu yam ngai je green room mak ta sa jo phajana so kim tharaga keno to raga dum phajana thambiram da koi harau jo ma ta ne changang ama phajana chembiram ba chak lung heta haidha da ogen to hai ba na te adamaina nung si bagi mo da noi la abra pula bra hospitality da adamai to bi dam nungai ja ba kitang da penja ba mi ne duna ta bi da yamna ga jaga stum yaw ba paisa mo ta thare chai sela bi mai da ko paisa tha ba ji su ba pam de bi sing na hai de koina but ipai puak te chana bi le me khuda da sem to ko su ngam de ai tari tha ba matam da kamai akui di khoiram ga lou ja de ne thare pa do sai ba mai da chai sela bi adagi di cheng na ba da dising mo da tara cha bi kai to ni ai ne sak pe ji sei ji sor gi kanglon ni lau kholak matam da stage mai na kundhara ga lou ya ba adum lou le ga ya ba matam na te ba vocally projection hai bam le ba aduna microphone pass ko da wang lau kholak da da wang thang sak ka da du da ta cha bi du na dum khai le ba mam yaw re adu da lou roi lou da ga sakai hai bi re ro to re adu di thoning de ba sen thara ga ju kamain to mong da chana bi je le ram ni na kamain to sem dok mi na ji ge mai da sen an bu ju a jo sa cha to mo ta mi u bu ju fa ja de muzra gi da to u ra ka ni ja aduna kamain to ko pa si gi sen ha ma ta gi na na ma na koi na nungai je tu je adagi nature jam ne usitaba man ba nature ma dum ut pa do si ma tang ge fa ja na mai ben jing na ni bi rak ma tam ko pa dang khoi ram lo jai smai to ji da si gi ji kitang sem to ni ai ta re koina sen tha bai chana bi culture je aduga adu stage stage yam hena phaja da ko da kem ta le te koi da mai du gi organization ngam ja ba khoi ju adum tawri na haitare mai ngam ja bu ke ba si do khoi ju dum sa ini iram dam ni ang mai ja bai sin ja bai ni ka do bai sa oi da na koi da ka su le te du bu si ta ba ne char ul pa jin di simna khatang mai ja da ba adu khatani da ngai ta bai je se pa ta tai di thagat pi ba ta ni ku ba ku pi ba ta ni mai tham ja ke ngami ba makai isai saktu na miyang sewa tawjage adu isai sakpa mat lakpa matam da isai se level organizer sing amadi isai yeng ba lakpiri ba sing na artist sing nuai ro da ba mo to yari ba makai to bidana ba respect amaga lo na isai yeng bina ba madi isai sin bina ba bitamakta request tawjari lo silakpada hongdok pada isai amakakna asige opening remark oi ki aita loisilak pagi tanza do logzaraga loisilak pagi oina isai amakak sakpi raga loisin number gi damukta haijari sakadori be isai se aina khanjarage yamna nauri be isai amakha aitare ai bu nungsi ba ngamdraba nangse karige su nungsi roi re ha isai okay ai jam thaja de poni tv gi studio da hamba lengak pada isai tharaga le me ai kui di hojik su ongoing da lei isai se haidi progress da ai tare progress kana changchili number lo shala
ꯌꯥꯝ ꯊꯨꯅꯗꯤ ꯊꯥꯗꯣꯛꯅꯤꯡꯉꯝꯅꯦ ꯑꯗꯨꯕꯨ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝꯁꯤꯅ ꯌꯥꯗꯗꯅ ꯂꯩꯔꯦ ꯀꯨꯏꯅꯁꯨ ꯉꯥꯏꯔꯛꯑꯦ ꯏꯁꯩꯁꯦ ꯃꯌꯥꯝꯅꯁꯨ ꯏꯆꯦ ꯄ꯭ꯔꯃꯣꯗꯥꯅ ꯏꯕꯤꯕꯅꯦ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯑꯗꯨꯒ ꯗꯥꯇꯣꯅꯤꯅ ꯁꯨꯔ ꯄꯥꯟꯕꯤꯕꯅꯤ ꯏꯁꯩꯁꯦ ꯃꯥꯅ ꯃ꯭ꯌꯨꯖꯤꯛꯁꯨ ꯗꯤꯔꯦꯛꯁꯟꯁꯨ ꯇꯧꯕꯤꯕꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯈꯛ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯗꯥꯕꯣꯅꯤꯅ ꯀꯨꯝꯗꯣꯏꯅꯤ ꯑꯗꯨꯒ ꯗꯥꯕꯣꯅꯤꯒꯤ ꯏꯇꯩꯃ ꯃꯣꯇꯤꯕ꯭ꯂꯥꯅ ꯍꯟꯗꯛꯁꯦ ꯁꯤꯁꯨ ꯃꯕꯥꯅꯤꯅ ꯑꯦꯛ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯃꯦꯟꯅ ꯗꯤꯔꯦꯛꯁꯟ ꯄꯤꯗꯣꯏꯅꯤ ꯑꯗꯨꯒ ꯗꯥꯔꯦꯒꯥꯅ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤꯁꯦ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏ ꯗꯥꯃꯟꯖꯤꯅ ꯀꯣꯁꯇ꯭ꯌꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯇꯤꯝ ꯂꯥꯏꯔꯕ ꯇꯤꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯏꯁꯩ ꯅꯝꯈꯤꯕꯗꯣ ꯑꯗꯨꯒꯤ ꯇꯤꯝꯁꯦ ꯄꯨꯔꯥ ꯐꯨꯜ ꯗꯦꯗꯤꯀꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯗꯨꯅ ꯃꯣꯏꯅ ꯌꯥꯝꯅ ꯁꯧꯒꯠꯄꯤꯔꯒ ꯏꯁꯩꯁꯦ ꯅꯝꯖꯒꯗꯕꯅꯤ ꯑꯗꯣ ꯊꯥꯗꯣꯛꯆꯔꯅꯤ ꯀꯨꯏꯅ ꯑꯗꯣ ꯌꯥꯝ ꯉꯁꯥꯏꯁꯨ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯁꯩꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝ ꯎꯕꯤꯕ ꯐꯪꯒꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯔꯕꯤꯟ ꯁꯣꯏꯕꯝ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯅ ꯂꯩꯕꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯇꯧꯁꯟꯕꯤꯌꯣ ꯑꯗꯣ ꯁꯤꯗ ꯃꯥꯅꯦ ꯇꯤꯖꯔ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯩ ꯃꯇꯦꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯣꯅꯤ ꯇꯤꯚꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔ ꯗꯦꯁꯤꯗ ꯑꯩ ꯈꯨꯗꯣꯜ ꯇꯧꯖꯔꯝꯒꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯅꯪꯁꯦ ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯂꯤꯕ ꯅꯪꯁꯦ ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯤꯡꯁꯤꯡꯂꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯃꯥꯡꯈ꯭ꯔꯣ ꯅꯪꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯊꯃꯣꯏꯁꯤꯗ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯅꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯅꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯅꯨ ꯃꯇꯦꯛꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯐꯨꯜꯗꯨꯗꯤ ꯌꯥꯝ ꯊꯨꯅ ꯇꯥꯃꯤꯟꯅꯔꯁꯤ ꯄꯥꯝꯖꯅ ꯆꯠꯂꯤꯕ ꯏꯁꯩꯒꯤ ꯂꯝꯕꯤꯁꯤꯗ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯨꯏꯅ ꯁꯥꯡꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯕꯤꯌꯨ ꯍꯥꯏꯅ ꯉꯁꯤ ꯄꯣꯅꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯁ꯭ꯇꯥꯔ ꯗꯦꯒꯤ ꯑꯦꯄꯤꯁꯣꯗ 3ꯗ ꯄꯣꯅꯤ ꯇꯤꯚꯤꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯑꯔꯕꯤꯟ ꯁꯣꯏꯕꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ